लोग धनी होने से ज़्यादा बांटता है। हम लोग भी गरीब है, जितना हो सकता है उतना देता है। ठीक है, शुक्र है। आधी घंटी करो, कितना हो गया देखो। हाँ क्या दूर दूर में रहो, हाँ नहीं तो पुलिस आके पकड़ लेगा हमको। दूर दूर में रहो, थोड़ा गैप गैप। अदिबा ngasi akhoi Assam Indigenous People Protection Committee gi maigidagi cha bagan gi shomik sing arunabal cha bagan da khoi cheng amasung alu na chingba khoi yenthokchari coronavirus ki laheu sigi matang da all India pumba lockdown leibana nong gi suraga tanjaba mioi kya marom gi pukchak ta yamna singnaba ma lakpana maram uraga khoi gi committee maigidagi angam ba nong gi chara tanjariba singda ko yenthokpa ngasi yenthokchari।